Tha asigi mangada lamdam asida thengnakhiba len yaoba Nonglei nungshit aduna maram oiraga Moirang AC ki Phubala Gram panchayat ki Amang Thokhraba yum chanipan ga nimfutareta Leingak na Piba GIC bandal ahum ga marifutara ngasi ahum suba oina Moirang AC ki MLA Thongam Shanti ne Yenthokhre Government of Manipuri na District Administration ki kuthang da pirakba GIC sing ado Phubala Gram panchayat ki manung da leiba Phubala ward number 1 2 3 amasung 4 gi oina ibudau loktak maru laibungda aduga sunusifai ward number 5 amasung 6 ki oina sunusifai bazar seta MLA Thongam Shanti ne Yenthokhre nakalamromda naransaina ward number 7 8 9 amadi 10 gi beneficiary singda MLA na iraima imagi laibungda kusinaki GIC Yenthokhre thawram aduga mari lenana MLA Thongam Shanti na hai Chief Minister Nongthombam birena Moirang Assembly constituency da laktuna len yaoba Nonglei nungshit aduna sokhalaba imung singda mateng piragani haina thajaba piramba adugi matungina Leingak na ngasi GIC singasi ahum suba tankaki oina pirakpani yung kai tekiba singa masung GIC sing akaya toy thokiba singa do khangatuna priority basis ta GIC singa se pibani kahena soklaba imung singi oina de sel oina pigani haiki Honorable Chief Minister so I can this laga yigbiramni madai mana health stop do khwaidai sathi da soba category ahum khaidoga pura lawba yadaba ma khwaidai sathi da soba ba ajigatan soba ba ahum thongna khaidokku da khwaidai lawba yadaba albaga khare da sathi da soba adi da lawba yadaba duna ba lawbu aduga khare da sathi da soba da ba lami ni aduga partially khatan soba da paisa oi da pi ni na haira badugi Chief Minister na lawko badu matungina ngasi je ahum lak suba oida lawba yadaba amadi khwaidai sathi da soba mi sing da pi batinge ngasi state government na aduga lebak thiba thawduk da awada tarab sing na pi bateng sina aikoi bafam da kena sathi da soba sing dugi loido kon badinate masina sarkar na pangjabaduni aduga disaster ki oiba ma ko na mu tonga da lak chagini